ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 13 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯑꯁꯣꯛꯄꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯇꯨꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯄꯣꯝꯈꯠꯄ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯩꯃ ꯋꯥꯈꯜ ꯈꯔ ꯌꯥꯡꯖꯩ꯫ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯀꯌꯥꯒ ꯆꯥꯡꯗꯝꯅꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯃꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯍꯦꯜꯂꯤ꯫ ꯃꯄꯨ ꯃꯥꯅ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯕ ꯑꯃ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯔꯛꯂꯤ꯫ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯂꯤ ꯃꯆꯥꯕꯨ꯫ ꯂꯥꯏꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯅꯥꯒꯨꯝꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯄꯜ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯈꯥꯏꯖꯕꯅꯤ꯫ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯄꯦꯟ-ꯄꯦꯟꯗ ꯁꯥꯎꯕ, ꯋꯥꯔꯧꯕ, ꯆꯩꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯆꯥ ꯍꯥꯏꯕꯁꯤꯅ ꯇꯥꯏꯕꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯒꯤ꯫ ꯗꯦꯃꯤꯀꯥꯅ "ꯊꯣꯏꯕ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯗꯅ"꯫ ꯂꯩꯃꯅ "ꯏꯃꯥ ꯈꯣꯡꯗ ꯇꯩꯊꯣꯛꯄꯤꯒꯦꯁꯦ"꯫ "ꯌꯥꯔꯅꯤ, ꯁꯦꯅꯤꯁꯦ, ꯐꯤ ꯑꯆꯣꯠꯄꯁꯤꯅꯅꯦ ꯇꯩꯊꯣꯛꯄꯤꯒꯦ, ꯍꯤꯗꯥꯛ ꯍꯥꯞꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯔꯣꯏ"꯫ ꯊꯧꯉꯝꯅ ꯑꯃꯨꯛ "ꯆꯤꯛꯇ ꯆꯤꯛꯂꯗꯤ ꯁꯦꯝꯃꯒ ꯆꯥꯁꯟꯁꯦ, ꯀꯥ ꯍꯦꯟꯅ ꯆꯤꯛꯇ꯭ꯔꯒꯅ ꯈꯥꯡꯕ ꯉꯝꯗ ꯑꯣꯏꯔꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤ"꯫ "ꯍꯣꯏ"꯫ ꯃꯆꯥꯅ "ꯐꯅꯕꯨ ꯀꯜꯂꯤ, ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯦꯞꯄꯒꯁꯨ ꯂꯩꯔꯝꯃꯤ ꯍꯦꯔꯣꯅꯤꯅ"꯫ ꯚꯤꯛꯇꯔꯅ ꯑꯃꯨꯛ "ꯃꯥꯗꯤ ꯌꯥꯝ ꯀꯟꯕꯅꯦ, ꯑꯗꯨꯏꯅꯦ"꯫ ꯑꯔꯅꯥꯞ ꯑꯅꯤꯗꯨꯅ ꯂꯛꯅꯔꯤꯗꯨꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯤ꯫ ꯚꯤꯛꯇꯔꯅ "ꯄꯩꯅ ꯌꯦꯡꯂꯛꯀꯅꯨꯀꯣ, ꯅꯪ ꯑꯅꯥꯕꯅꯤ ꯀꯥꯎꯗꯕ ꯐꯩ. ꯉꯍꯥꯟꯈꯩ ꯅꯪꯅ ꯆꯥꯎꯔꯁꯨꯅꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯦ". "ꯇꯨꯃꯤꯟ ꯂꯩꯌꯨ". "ꯋꯥ ꯈꯔ ꯉꯥꯡꯈꯤꯒꯦꯗ, ꯅꯪꯅ ꯇꯥꯟꯅꯔꯛꯄꯁꯨ ꯉꯝꯃꯔꯣꯏꯗꯣ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯥꯏꯕ ꯇꯧꯕꯗꯣ ꯅꯪ ꯂꯣꯏꯅ ꯌꯥꯗꯧꯅꯤ". ꯑꯗꯨ ꯍꯥꯏꯔꯒ ꯑꯔꯅꯥꯞꯇ ꯃꯤꯆꯤꯒ ꯈꯠꯆꯜꯂꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯂꯤ꯫ "ꯌꯥꯝꯕ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯍꯥ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ"꯫ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯗꯨꯅ ꯑꯔꯅꯥꯞꯀꯤ ꯕꯦꯠ ꯅꯥꯀꯟꯗꯨꯗ ꯒꯤꯠꯀ ꯐꯝꯊꯩ꯫ ꯑꯔꯅꯥꯞ ꯑꯦꯂꯤꯅꯥꯅ ꯕꯦꯠꯇ ꯐꯝꯂꯛꯄ ꯑꯗꯨꯗ ꯈꯥꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤꯗꯣ ꯑꯔꯅꯥꯞꯀꯤ ꯃꯤꯠꯌꯦꯡ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯦ꯫ ꯂꯩꯃꯅ "ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ, ꯄꯥꯈꯠꯀꯅꯨ, ꯆꯩꯅꯥꯈꯣꯜꯅꯤ". ꯑꯦꯂꯤꯅꯥꯗꯣ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯀꯞꯂꯤꯒ ꯇꯧꯗꯨꯅ "ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯨꯔꯦ. ꯌꯥꯝꯕꯨꯡ, ꯅꯪ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ? ꯑꯩ ꯁꯦꯝꯕꯤꯔꯛꯀꯦ". ꯑꯔꯅꯥꯞ ꯋꯥꯜ ꯑꯗꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯉꯝ, ꯃꯣꯆꯥ, ꯚꯤꯛꯇꯔꯗꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯕ ꯋꯥꯔꯕꯅꯤ꯫ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯂꯩꯃꯅ "ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯄꯤꯔꯨꯔꯣ, ꯆꯝꯐꯨꯠ ꯆꯥꯒꯦꯅ ꯍꯥꯏꯔꯝꯕꯅꯤ". "ꯍꯣꯏ ꯏꯃꯥꯁꯦ, ꯑꯩ ꯊꯨꯅ ꯐꯨꯠꯂꯛꯀꯦ". "ꯑꯩ ꯆꯥꯔꯣꯏ, ꯆꯥꯅꯤꯡꯗꯦ". ꯑꯦꯂꯤꯅꯥ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕꯗꯨ ꯑꯔꯅꯥꯞꯅ ꯁꯧꯔꯞ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛ ꯇꯞꯅ, ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ, ꯃꯣꯡ ꯍꯥꯖꯗꯕꯤ ꯑꯃꯒꯨꯝ ꯋꯥꯈꯜ ꯈꯖꯤꯛ ꯁꯣꯛꯄꯒꯤ ꯁꯛꯐꯝꯗ ꯐꯝꯊꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯗꯦꯃꯤꯀꯥꯅ "ꯍꯧꯖꯤꯛꯇ ꯆꯥꯒꯦ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯕꯦꯝꯃ, ꯆꯣ, ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯇꯕꯤꯅꯦ, ꯈꯔ ꯆꯝꯅ ꯐꯨꯠꯂꯛꯑꯣ". "ꯍꯣꯏ ꯃꯥꯕꯣ". ꯅꯣꯛꯐꯦꯠꯀ ꯇꯧꯔꯝꯗꯨꯅ ꯆꯠꯈꯤ ꯑꯦꯂꯤꯅꯥꯗꯣ꯫ ꯁꯣꯝꯗꯁꯨ ꯑꯅꯤꯗꯣ ꯐꯤ ꯐꯧꯅ ꯐꯧꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯆꯅꯨꯅ "ꯅꯠꯇꯦ, ꯅꯪ ꯉꯁꯥꯏ ꯍꯥꯏꯗꯨꯕꯨ ꯑꯋꯦꯟꯀꯤꯔꯥ? ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯑꯁ, ꯂꯝꯄꯥꯛꯇ ꯇꯨꯁꯤꯟꯕ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ"꯫ ꯊꯩꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ "ꯈꯪꯗꯦꯗ ꯑꯩꯁꯨ". "ꯀꯩꯌꯦꯕ"꯫ "ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯔꯛꯇꯕ". ꯆꯅꯨꯗꯨ ꯅꯣꯛꯂꯗꯨꯅ "ꯅꯪꯅꯗꯣ ꯍꯥꯏꯔꯝꯗꯅ ꯀꯣꯛꯆꯥꯛꯄꯗꯣ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯟꯕꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯍꯧꯔꯤ ꯄꯣꯠꯅꯤꯗ". "ꯌꯦꯡꯉꯨꯅꯦ, ꯀꯅꯥꯅ ꯃꯥꯕꯨ ꯑꯉꯥꯎꯕ ꯅꯠꯇꯦ ꯍꯥꯏꯗꯧꯔꯤꯒꯦꯕ? ꯁꯤꯗꯣꯏ ꯇꯧꯔꯦ, ꯀꯟꯕꯤꯔꯦ, ꯍꯔꯥꯎꯗꯧ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯏꯀꯥꯛ ꯍꯦꯛ ꯀꯥꯛꯂꯗꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯆꯨꯝꯗꯣꯏꯅꯦꯕ. ꯃꯣꯏ ꯃꯃꯥꯗꯨꯅꯅꯦ, ꯃꯥ ꯃꯤꯔꯣꯜꯂꯤꯀꯥꯟꯗꯅꯦ ꯖꯨꯒꯣꯠ ꯑꯃ ꯆꯥꯔꯝꯃꯣꯏꯕ". "ꯃꯤ ꯃꯃꯥꯗꯨꯗꯤ ꯌꯥꯝ ꯐꯩꯗꯨꯗꯤ". "ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯈꯤꯕ꯭ꯔꯣ? ꯖꯨꯒꯣꯠ ꯆꯥꯔꯝꯃꯣꯏꯅ ꯍꯥꯏꯖꯕꯅꯤ". "ꯖꯨꯒꯣꯠ ꯆꯥꯔꯤꯗꯨꯗꯤ ꯃꯥꯗꯧ ꯉꯥꯎꯗꯦ ꯀꯩꯅꯣ". ꯊꯩꯕꯤ ꯁꯧꯔꯞꯀ ꯇꯧꯔꯗꯨꯅ "ꯅꯍꯥꯟꯋꯥꯏ ꯍꯥꯏꯕ, ꯁꯣꯅꯣ". ꯇꯤꯅꯥꯅ "ꯅꯕꯥꯅꯤ ꯐꯤ ꯐꯧꯕ ꯂꯣꯏꯔꯕꯣ"? "ꯂꯣꯏꯔꯦ ꯆꯦ". "ꯆꯔꯥ ꯋꯥꯜꯂꯁꯤ ꯂꯥꯎ". "ꯍꯣꯏ". ꯆꯅꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯊꯩꯕꯤꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ ꯆꯅꯨ ꯉꯛꯂꯞ ꯌꯦꯡꯂꯤ꯫ ꯊꯩꯕꯤ ꯃꯃꯤꯠ ꯑꯅꯤ ꯈꯨꯖꯤꯜꯂ "ꯍꯣꯔꯦꯟ ꯌꯦꯟꯅꯤ, ꯅꯪ ꯉꯥꯎꯔꯕꯣ"꯫ ꯆꯅꯨꯁꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯤ꯫ "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ". "ꯀꯩꯅꯣ ꯅꯕꯥꯅꯤꯕꯣ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ"? "ꯆꯦ, ꯆꯥꯔꯔꯣꯏ, ꯆꯦ ꯑꯣꯏꯅ ꯆꯥꯔꯣ, ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯗ꯭ꯔꯦ".
ꯇꯤꯅꯥꯅ ꯑꯃꯨꯛ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯊꯧꯔꯝꯅꯦ ꯑꯍꯜ ꯊꯧꯔꯝ ꯅꯠꯇꯦ꯫ ꯑꯗꯣ ꯏꯅꯝꯃꯗ ꯑꯩꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯍꯥꯞꯀꯅꯨꯅ ꯍꯥꯏꯌꯨꯀꯣ꯫ ꯆꯔꯥ ꯍꯦꯟꯒꯦ ꯍꯥꯏꯕ꯭ꯔꯣ? ꯐꯅ ꯑꯗꯨꯝ ꯐꯩꯅꯦ꯫ ꯉꯥꯡꯕ ꯈꯔ ꯂꯦꯞꯄꯅꯤ ꯈꯔ ꯇꯣꯏꯅ ꯍꯦꯛ ꯍꯦꯜꯂꯨ ꯋꯥꯔꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗꯕꯅꯤ꯫ ꯏꯁ ꯍꯩꯕꯤꯔꯦꯗ ꯃꯤ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯌꯥꯝ ꯆꯥꯗꯣꯏꯒꯤ ꯑꯌꯨꯛꯇꯒꯤ ꯊꯑꯣꯏꯅ ꯆꯥꯛ ꯆꯥꯗꯕꯤ ꯂꯩꯔꯤꯁꯤꯕꯣ꯫ ꯏꯍꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤꯗꯅ ꯅꯕꯥꯅꯤꯒꯤꯁꯤꯗꯤ꯫ ꯆꯦ ꯑꯩ ꯀꯨꯏꯔꯦꯕ ꯉꯥꯏꯍꯥꯛꯈꯛ ꯁꯥꯟꯅꯔꯨꯒꯦ ꯊꯨꯅ ꯐꯠ ꯂꯥꯛꯀꯦ꯫ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯤꯅꯥꯅ ꯄꯤꯕ ꯍꯦꯛ ꯉꯝꯗ꯭ꯔꯤꯉꯩ ꯑꯅꯤꯗꯨ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯅꯥꯁꯨ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯉꯥꯡ ꯇꯨꯏꯁꯟ ꯆꯠꯅꯕ ꯊꯧꯔꯛꯂꯤ꯫ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯊꯧꯉꯝ ꯂꯦꯞꯄ ꯎꯕꯗꯨꯗ ꯇꯤꯅꯥ ꯆꯠꯂꯤꯕꯗꯣ ꯈꯔ ꯇꯞꯊꯩ꯫ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯊꯧꯉꯝꯒꯤ ꯃꯄꯥ ꯌꯧꯕꯒ ꯒꯝ ꯆꯠꯂꯤ꯫ ꯊꯧꯉꯝꯁꯨ ꯍꯣꯏ ꯃꯥꯏꯍꯩꯗ ꯇꯤꯅꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯥꯛꯂꯤ꯫ ꯊꯦꯡꯉꯕ? ꯍꯣꯏ꯫ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ? ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯈꯔ ꯂꯩꯕ꯫ ꯅꯍꯥꯟꯁꯨ ꯊꯣꯛꯂꯛꯎ ꯍꯥꯏꯔꯒ ꯉꯥꯏꯔꯒ ꯊꯣꯛꯂꯛꯄꯤꯗ꯭ꯔꯦ꯫ ꯇꯤꯅꯥ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯌꯥꯝ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯈꯔ ꯊꯨꯔꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯇꯤꯅꯥ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝ ꯏꯀꯥꯏꯔꯞ ꯇꯤꯅꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯖꯅꯨꯒ ꯊꯣꯏꯕꯤꯒꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯟꯆꯦꯟꯕꯅ ꯂꯧ ꯈꯥꯎꯔꯤꯕ ꯃꯐꯝꯗ ꯌꯧꯔꯛꯂꯤ꯫ ꯖꯅꯨꯅ ꯇꯥꯇꯣꯅꯦ꯫ ꯇꯥꯇꯣꯟ! ꯂꯟꯆꯦꯟꯕ ꯂꯧ ꯈꯥꯎꯔꯝꯕꯗꯒꯤ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯨꯠꯇꯒꯤ ꯊꯥꯡꯒꯣꯜꯗꯨ ꯇꯥꯛ ꯃꯨꯜꯂꯤ꯫ ꯂꯟꯆꯦꯟꯕꯗꯨ ꯄꯥꯈꯠꯅ ꯚꯥꯏ ꯀꯩꯅꯣ ꯄꯤꯔꯣ ꯄꯤꯆꯥ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯅꯈꯨꯠ ꯁꯣꯛꯀꯅꯤꯁꯦ꯫ ꯑꯩ ꯑꯝꯇ ꯂꯦꯟꯒꯦꯕ ꯐꯧꯁꯦ꯫ ꯍꯩꯔꯣꯏꯃꯦ ꯄꯤꯔꯛꯑꯣꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯐꯧ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯂꯦꯟꯒꯦꯕ ꯀꯣ꯫ ꯂꯟꯆꯦꯟꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯃꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏꯀꯣ ꯄꯥꯝꯕꯤ ꯑꯃꯈꯛꯇꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯨꯞꯅꯇꯒꯤ ꯄꯥꯝꯕꯤ ꯑꯃꯈꯛ ꯄꯥꯏꯗꯨꯅ ꯂꯦꯜꯂꯤ꯫ ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯃꯒ ꯂꯦꯟꯒꯦ꯫ ꯂꯟꯆꯦꯟꯕ ꯊꯣꯏꯕꯤꯗꯒꯤ ꯊꯥꯡꯗꯣ ꯇꯥꯛ ꯃꯨꯜꯂꯤ꯫ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯑꯉꯥꯡ ꯅꯪ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯫ ꯅꯨꯡꯁꯥ ꯁꯥꯏꯕꯤꯆꯥ ꯀꯣꯏꯆꯠ ꯆꯠꯇꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯦ꯫ ꯀꯔꯟꯒꯤ ꯑꯉꯥꯡ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏꯕꯤ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯃꯥꯏꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯕꯗꯨꯗ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯧꯔꯤꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯍꯣꯏꯃꯥꯏ ꯍꯥꯏꯗꯕꯤ ꯂꯟꯆꯦꯟꯕꯅ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯗꯨ ꯄꯠ ꯂꯧꯊꯔꯒ ꯃꯃꯥꯏꯒꯤ ꯍꯨꯃꯥꯡꯗꯣ ꯇꯞ ꯅꯞꯊꯣꯛꯄꯤ꯫ ꯊꯃꯣꯏꯒꯤ ꯏꯊꯛ ꯏꯄꯣꯝ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯂꯟꯆꯦꯟꯕꯕꯨ ꯋꯥꯈꯜ ꯃꯥꯡꯂꯕ ꯑꯃꯒꯨꯝ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯤꯀꯨꯞ ꯈꯔꯗ ꯄꯨꯕꯤꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯨꯕꯕꯨ ꯃꯔꯥꯜ ꯑꯣꯏꯒꯗ꯭ꯔꯥ? ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯕꯨ ꯃꯤ ꯑꯗꯨꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯏꯁꯥꯒ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯃꯥꯗꯤ ꯅꯤꯡꯉꯥꯏ ꯆꯥꯎꯏ꯫ ꯋꯥꯈꯜ ꯃꯥꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯤ ꯃꯔꯥꯜ ꯂꯩꯇ꯫ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕ꯫ ꯇꯥꯇꯣꯟ ꯁꯨꯃꯥꯏꯅ ꯋꯥꯅ ꯁꯨꯒꯅꯨ ꯈꯤꯇꯪ ꯁꯨꯑꯣꯕ ꯅꯣꯡꯃꯒꯤ ꯀꯣ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯐꯦꯠ ꯊꯣꯏꯕꯤꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯣꯔꯛꯂꯤ꯫ ꯖꯅꯨꯅ ꯏꯟꯁꯣꯂꯤꯌꯥꯗ ꯑꯩ ꯆꯠꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯇꯍꯥ ꯄꯥꯈꯠꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯟꯆꯦꯟꯕꯅ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯍꯧꯔꯕ? ꯊꯣꯏꯕꯤ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛ ꯐꯝꯊꯔꯛꯂꯤ꯫ ꯑꯩꯅ ꯂꯥꯛꯄꯗ ꯂꯩꯍꯧꯗꯦ꯫ ꯑꯗꯣ ꯍꯌꯦꯡꯈꯩ ꯁꯨꯃꯥꯏꯅꯅꯦ ꯅꯨꯡꯁꯥꯗ ꯋꯥꯅ ꯁꯨꯅꯨꯀꯣ꯫ ꯀꯩꯗꯧꯒꯦ ꯁꯤꯕ? ꯃꯤꯅ ꯁꯨꯒꯅꯨ ꯍꯥꯏꯔꯒ꯫ ꯊꯣꯏꯕꯤ ꯁꯧꯔꯞ ꯍꯥꯏꯔꯛꯂꯤ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯣꯏꯅꯦ ꯁꯨꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯑꯩꯅ ꯋꯥꯅ ꯁꯨꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯊꯣꯏꯕꯤ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯀꯥꯏꯗꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ ꯋꯥꯕ ꯎꯔꯒ꯫ ꯑꯩꯗꯤ ꯃꯤꯅ ꯋꯥꯕ ꯆꯥꯕꯒ ꯐꯪꯖꯗꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦ꯫ ꯆꯥꯕ ꯐꯪꯉꯁꯨꯅꯦ ꯋꯥꯕ ꯌꯦꯡꯕ ꯉꯝꯗꯦꯕ꯫ ꯑꯗꯨꯅ ꯋꯥꯅ ꯁꯨꯒꯅꯣꯕ ꯀꯣ꯫ ꯑꯩꯕꯨꯗꯤ ꯁꯨꯒꯅꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯩꯒꯤ ꯊꯥꯡꯒꯣꯜ ꯃꯨꯜꯂꯤꯕ? ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ ꯀꯩꯅꯣ꯫ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦꯅ ꯏꯇꯨꯡ ꯏꯟꯅꯔꯛꯏꯗꯣ꯫ ꯊꯣꯏꯕꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯇꯣꯟ ꯍꯌꯦꯡꯋꯥꯏ ꯏꯅꯝꯃꯒ ꯂꯩꯔꯀꯥꯟꯗ ꯅꯕꯥꯅꯤ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯗꯣꯏꯅꯤꯀꯣ꯫ ꯊꯕꯛ ꯁꯨꯍꯜꯂꯣꯏꯗ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯅ ꯋꯥꯔꯁꯨ ꯃꯥꯗꯤ ꯋꯥꯍꯜꯂꯣꯏꯗ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ꯫ ꯑꯁ ꯇꯥꯇꯣꯟ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯉꯣ꯫ ꯑꯩꯕ ꯃꯤ ꯃꯥꯏ ꯅꯨꯄꯥꯅ ꯊꯕꯛꯀ ꯁꯨꯔꯒ ꯃꯥꯏ ꯅꯨꯄꯤꯅꯒ ꯃꯇꯨꯡ ꯏꯟꯅꯔꯒꯅꯦ ꯋꯥꯔꯀꯥꯟꯗ ꯍꯨꯃꯥꯡꯒ ꯇꯩꯊꯣꯛꯄꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏ꯫
ꯍꯧꯖꯤꯛ ꯑꯩꯅ ꯇꯩꯊꯣꯛꯄꯤꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯍꯨꯃꯥꯡ ꯃꯌꯥꯝꯗꯨꯅ ꯂꯨꯞꯄꯝꯃꯣꯏꯗ꯭ꯔꯕ ꯑꯗꯨꯅꯤ ꯑꯗꯨꯅꯅꯦ ꯏꯅꯝꯃꯗꯨꯁꯨꯅꯦ ꯄꯨꯗꯧꯅꯤ ꯇꯥꯇꯣꯟꯅ ꯋꯥꯔꯀꯥꯟꯗ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯟꯆꯦꯟꯕꯁꯨ ꯇꯞꯅ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯈꯨꯠꯁꯤ ꯐꯥꯎꯕ ꯊꯦꯡꯍꯜꯂꯣꯏꯌꯦ ꯑꯁ ꯍꯩꯃꯥ ꯊꯣꯏꯕꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯟꯆꯦꯟꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯂꯥꯏꯕꯛꯇꯒ ꯊꯝꯂꯤ ꯑꯣꯍꯣ ꯃꯤ ꯑꯇꯣꯞꯄꯅ ꯅꯠꯇꯤꯌꯦ ꯇꯥꯇꯣꯟꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯟꯆꯦꯟꯕ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯚꯥꯞ ꯇꯥꯏꯅꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯅ ꯊꯦꯡꯍꯜꯂꯔꯣꯏ ꯍꯥꯏꯕ ꯊꯩꯕꯤ ꯄꯩꯔꯞꯀ ꯌꯦꯡꯂꯗꯨꯅ ꯍꯩ ꯁꯣꯅꯣ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯂꯦ ꯃꯤ ꯑꯇꯣꯞꯄꯅꯕꯨ ꯃꯤꯒꯤ ꯃꯁꯥꯗ ꯀꯣꯏꯊꯦꯡ ꯊꯦꯡ ꯌꯥꯕ꯭ꯔꯣ ꯑꯉꯥꯎꯕꯁꯤꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯥꯏꯗ ꯌꯥꯗꯣꯔꯤꯒꯦ ꯇꯥꯇꯣꯟ ꯅꯪ ꯉꯁꯤ ꯁꯣꯅꯣ ꯌꯥꯝ ꯆꯨꯔꯝꯃꯤꯅ ꯂꯟꯆꯦꯟꯕꯗ ꯅꯣꯛꯂꯗꯨꯅ ꯑꯩꯕꯣ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯏꯆꯥꯎꯈꯩ ꯑꯗꯣ ꯑꯍꯨꯟꯀ ꯌꯥꯗꯕ꯭ꯔꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯦꯡꯕ ꯁꯣꯛꯄ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯗꯤ ꯌꯥꯕ ꯍꯣꯏ ꯑꯇꯩꯅꯗꯤ ꯌꯥꯗꯕ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯂꯛꯂꯤ ꯂꯟꯆꯦꯟꯕꯒꯤ ꯅꯝꯍꯪ ꯈꯪꯁꯤꯟꯅꯗꯕ ꯃꯇꯧꯗꯨꯗ ꯈꯪꯂꯥꯎꯒ ꯂꯥꯎꯔꯛꯂꯤ ꯌꯥꯗꯦ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯔꯃꯛꯇꯗ ꯂꯟꯆꯦꯟꯕ ꯅꯣꯛꯅꯤꯡꯕꯗ ꯐꯥꯖꯤꯜꯂꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯅꯔꯥ ꯂꯩꯔꯦ ꯀꯝꯗꯧꯅꯤ ꯊꯣꯏꯕꯤꯗꯨ ꯉꯛꯅ ꯀꯩꯕ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯑꯇꯣꯞꯄꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯤꯔꯤꯗꯨꯗꯤ ꯊꯣꯏꯕꯤꯗꯨ ꯉꯛꯂꯞ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯟꯆꯦꯟꯕꯗꯤ ꯅꯣꯛꯅꯤꯡꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯃꯤ ꯃꯇꯧꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯥꯃꯤꯕ ꯃꯥꯂꯪ ꯃꯥꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯔꯪ ꯄꯨꯔꯗꯨꯅ ꯅꯨꯖꯥꯒꯤ ꯋꯥꯏ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯄꯤꯛꯇꯛ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯃꯥꯏ ꯃꯆꯥꯗꯣ ꯇꯪꯈꯥꯏ ꯑꯃ ꯈꯨꯝꯖꯤꯟꯕꯤꯔꯛꯂꯤ ꯑꯌꯦꯡꯕ ꯑꯎꯕ ꯀꯅꯥꯒꯤ ꯊꯃꯣꯏꯁꯨ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯆꯦꯟꯒꯤ ꯉꯝꯂꯣꯏ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯑꯗꯨꯗꯕꯨ ꯉꯥꯏꯖꯕꯅꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯨꯗꯕꯨ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯊꯋꯥꯏ ꯊꯃꯣꯏ ꯃꯤꯍꯨꯟ ꯄꯨꯝꯕ ꯁꯠꯇꯨꯅ ꯎꯈꯤꯕꯒꯨꯝꯂꯤ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯨꯔꯒ ꯇꯞꯅ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯕꯒꯤ ꯇꯩꯊꯣꯛꯄꯤꯕꯅꯤꯕ ꯂꯩꯇꯕꯗꯨꯗ ꯇꯩꯊꯣꯛꯄꯤꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯅꯪ ꯅꯨꯄꯤ ꯂꯩꯔꯀꯥꯟꯗꯗꯤ ꯇꯩꯊꯣꯛꯄꯤꯔꯔꯣꯏꯌꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯇꯩꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯈꯤꯕꯗꯣ ꯇꯥꯍꯧꯗ꯭ꯔꯕ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯦ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯤ ꯂꯟꯆꯦꯟꯕ ꯊꯣꯏꯕꯤ ꯁꯥꯎꯔꯦ ꯈꯪꯕꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯂꯤ ꯍꯩ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨꯀꯣ ꯅꯪ ꯇꯥꯇꯣꯟꯁꯦ ꯊꯤꯖꯤꯟꯈꯤꯅꯤ ꯁꯛ ꯊꯤꯔꯗꯤ ꯅꯨꯄꯤ ꯊꯤꯕ ꯑꯃ ꯈꯪꯉꯣꯏꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯣꯏꯅ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦ ꯃꯁꯤꯗꯤꯕ ꯆꯅꯨ ꯀꯧꯔꯣ ꯆꯠꯂꯣ ꯆꯠꯅꯕ ꯇꯧꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯅꯤ ꯇꯥꯇꯣꯟꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯍꯣꯏꯅꯦ ꯅꯨꯃꯤꯗꯥꯡꯗꯣ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝ ꯃꯆꯥꯗꯣ ꯊꯛ ꯊꯛ ꯅꯤꯜꯂꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯂꯦꯝꯕꯤ ꯅꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯩ ꯌꯥꯔꯦꯅꯦ ꯅꯕꯥꯅꯤ ꯆꯥꯛ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯣꯅꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒꯅꯦ ꯀ꯭ꯋꯥ ꯆꯥꯗꯣꯏꯅꯤꯀꯣ ꯅꯪꯕꯨ ꯀ꯭ꯋꯥ ꯆꯥꯕ ꯍꯩꯕ꯭ꯔꯣ ꯑꯊꯨꯝꯕꯤꯗꯣ ꯆꯥꯗꯣꯏꯅꯦ ꯍꯩ ꯑꯗꯨꯗꯤ ꯍꯥꯎꯕꯅꯦ ꯅꯍꯥꯟꯃꯨꯛ ꯇꯥꯆꯧꯅ ꯄꯤꯖꯩꯌꯦꯕ ꯑꯗꯨ ꯌꯥꯝ ꯍꯥꯎꯖꯥꯅꯤꯉꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯒꯦ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯃꯃꯝ ꯆꯥꯅꯁꯦ ꯌꯦꯟꯅꯔꯗꯤ ꯉꯝꯃꯔꯣꯏ ꯍꯣꯏꯅꯦ ꯑꯃꯃꯝ ꯆꯥꯎ ꯏꯃꯥꯅ ꯄꯩꯁꯥ ꯄꯤꯅꯤ ꯑꯅꯥꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅꯥ ꯗꯦꯃꯤꯀꯥ ꯂꯩꯃ ꯑꯃꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯗꯣ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯂꯩ ꯑꯔꯅꯥꯞꯇꯤ ꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯥ ꯑꯦꯂꯤꯅꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯂꯩꯃꯁꯨ ꯉꯁꯤꯗꯤ ꯋꯥ ꯑꯍꯦꯟꯕ ꯍꯧꯗꯣꯔꯛꯇꯦ ꯑꯔꯅꯥꯞ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯃꯣꯏ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃ ꯄꯨꯊꯣꯔꯛꯂꯗꯨꯅ ꯃꯊꯪ ꯁꯥꯟꯅꯩ ꯑꯦꯂꯤꯅꯥꯗꯤ ꯑꯔꯅꯥꯞꯀꯤ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯑꯔꯅꯥꯞꯅ ꯂꯧꯔꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯌꯥꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯔꯅꯥꯞ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯣꯖꯥ ꯑꯩ ꯁꯝꯃꯨꯂꯥ ꯋꯥꯁꯔꯨꯝ ꯆꯪꯒꯦ ꯍꯥꯏꯔꯣ ꯑꯔꯅꯥꯞ ꯁꯥꯎꯔꯞ ꯌꯦꯡꯂꯛꯂꯤ ꯃꯣꯖꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯆꯪꯁꯤꯟꯗꯨꯅ ꯁꯟꯕꯤꯔꯛꯂꯤ ꯋꯥꯁꯔꯨꯝ ꯆꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯣꯟꯅ ꯇꯩꯅꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯄꯗꯨꯗ ꯃꯣꯖꯥꯗꯨ ꯉꯛꯅ ꯀꯥꯏꯗꯅꯣ ꯚꯥꯏ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯄꯥꯟ ꯊꯣꯛꯑꯁꯤ ꯃꯣꯖꯥꯗꯨ ꯉꯛꯂꯞ ꯀꯩꯕ ꯃꯣꯖꯥ ꯑꯩ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯏ ꯑꯦꯂꯔꯖꯤ ꯇꯧꯔꯛꯏ ꯋꯥ ꯃꯈꯥ ꯇꯥꯅꯣ ꯃꯄꯥꯟ ꯊꯣꯛꯑꯁꯤ ꯂꯥꯎ ꯃꯄꯥꯟ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯃꯄꯥꯟꯗ ꯋꯥꯀꯤꯡ ꯅꯈꯣꯡꯁꯤꯒ ꯌꯥꯅꯤ ꯇꯞꯅ ꯆꯠꯀꯦ ꯑꯔꯅꯥꯞ ꯁꯦꯛꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯃꯊꯟꯇ ꯆꯠꯂꯤ
ꯕꯤꯛꯇꯔꯒ ꯊꯧꯉꯝꯒꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯊꯥꯔꯤꯕ ꯐꯥꯟ ꯑꯁꯥꯡꯕ ꯑꯗꯨꯗ ꯑꯔꯅꯕꯗꯨ ꯐꯝꯊꯩ꯫ ꯃꯇꯧ ꯑꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯤ꯫ ꯅꯥꯀꯟꯗꯨꯗ ꯄꯔꯤꯡ ꯐꯝꯊꯔꯛꯂꯤ꯫ ꯃꯣꯆꯥꯅ "ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯌꯥꯝ ꯆꯥꯕꯁꯦ ꯄꯨꯛ ꯊꯜꯂꯤꯅꯦ." ꯕꯤꯛꯇꯔꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯃꯣꯆꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯊꯧꯉꯝꯅ "ꯊꯩꯕ, ꯅꯪ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯦ, ꯑꯏꯪꯕ ꯃꯔꯛꯁꯤꯗ." ꯑꯔꯅꯕ ꯈꯨꯝꯗꯦ꯫ ꯊꯧꯉꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯁꯨ ꯋꯥ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯃꯥꯡ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯆꯦꯜꯂꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯤꯠꯌꯦꯡꯗ ꯊꯝꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯅꯥ ꯂꯩꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ, ꯀꯩꯊꯦꯜꯒ ꯇꯞ ꯅꯞꯅꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯅꯨꯅ "ꯏꯅꯝꯃ, ꯀ꯭ꯋꯥ ꯂꯧꯒꯦ." ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯤꯗꯨ ꯅꯣꯛꯂꯗꯨꯅ "ꯑꯍꯩꯃ, ꯅꯕꯥꯅꯤꯕꯨ ꯀ꯭ꯋꯥꯒ ꯆꯥꯕ ꯍꯩꯔꯕ꯭ꯔꯣ?" "ꯑꯊꯨꯝꯕꯤꯗꯨꯅꯦ, ꯑꯊꯨꯝꯕ ꯈꯔ ꯌꯥꯝ ꯍꯥꯞꯄꯨꯀꯣ." ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯃꯌꯥꯝ ꯍꯦꯛ ꯍꯥꯞꯇꯣꯛꯑ ꯂꯩꯔꯦꯗꯅ." ꯊꯣꯏꯕꯤ ꯀ꯭ꯋꯥ ꯃꯇꯞꯇꯨ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯅꯝꯁꯤꯜꯂꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯀꯥꯏꯕ ꯃꯈꯩ ꯃꯇꯧ ꯑꯗꯨꯗ ꯃꯣꯆꯥꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ "ꯕꯥ, ꯁꯛꯐꯝ ꯀꯥꯏꯔꯦꯍꯦ." ꯊꯣꯏꯕꯤꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯤ꯫ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯣꯆꯥꯅ ꯅꯣꯛꯂꯝꯕ ꯑꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ "ꯍꯦ, ꯀꯅꯥꯗꯅꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ?" ꯑꯔꯅꯕ ꯃꯊꯥ ꯐꯖꯅ ꯁꯥꯔꯤ꯫ ꯀꯩ ꯀꯤ ꯆꯦꯜꯂꯒ ꯁꯥꯋꯣꯝ ꯑꯣꯡꯅꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯃꯣꯆꯥ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ "ꯍꯥꯏꯗꯦ, ꯁꯣꯝ ꯑꯩꯈꯣꯏ ꯃꯈꯩ ꯐꯥꯒꯤ ꯇꯧꯅꯕꯅꯤ, ꯃꯥꯅꯤꯀꯣ?" ꯕꯤꯛꯇꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯀꯣꯟꯕꯗ꯫ ꯕꯤꯛꯇꯔꯁꯨ "ꯍꯣꯏ, ꯃꯥꯅꯤ." ꯊꯣꯏꯕꯤ ꯑꯔꯅꯕ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯗꯨꯅ "ꯏ, ꯅꯪꯗꯤ ꯔꯤꯌꯦꯜ ꯍꯦꯔꯣ ꯑꯣꯏꯔꯝꯃꯦꯅ, ꯉꯁꯥꯏꯗ ꯂꯝꯄꯥꯛꯇ ꯁꯜꯂꯒ ꯇꯥꯈꯤꯗꯥꯏꯅꯦ." ꯑꯔꯅꯕ ꯇꯞꯂꯞ ꯁꯣꯜꯂꯤ꯫ "ꯄꯦꯜꯂꯦꯍꯦ, ꯑꯣꯈꯥꯛ ꯅꯨꯡꯁꯤꯗꯦꯍꯦ." ꯇꯥꯒꯟꯈ꯭ꯔꯕ ꯊꯣꯏꯕꯤꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯍꯧꯔꯦ꯫ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ "ꯑꯌꯥ, ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯈꯨꯅꯨꯡꯁꯤ ꯑꯃ, ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ, ꯑꯥꯏ ꯂꯚ ꯌꯨ ꯃꯣꯏ ꯇꯥꯃꯣ." ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯅ ꯑꯃꯗ ꯐꯠ ꯐꯠ ꯌꯦꯡꯅꯩ꯫ ꯑꯔꯅꯕꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯑꯦꯂꯤꯅꯥꯗꯨ ꯑꯀꯣꯟꯕꯒꯤ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫